Praise the Lord. Ahan bamagtada yengbiriba masung tabiriba ichil enao sing ichil ima pabung sing mayam pumnamakpu thamoidagi nungsiba masung ikai khumnaba uchari loinana adomodomna leiba adomodomna chatkadaba mafam punamakta fattabadagi manung matam chadana sianawa thokadauba shaitangi amambagi pangaldagi Kanbiba Mapuna adombu kanbiduna adomda sargagi oiba ingthaba haraubana thanba blessings haithabiba warisano mayam ngasi aina video ma thengnaje video se Facebook ta thengnajabani amasung video se viral oi masida ikhogi naga gi ichilnaw amana mahakna karigumba wahai khara fongdokpagi video ni aina video se tajarba matungda aigi thamoida su karigumba khara fongdokningbagi apam se aigda phaujare mayam maram ai yam sangba natragasu khara tentakna ai khara dang fongdoksage mayam akhoi asida ngasi ayuktagi nong nungsit tawraga yam kanna nongle nungsit tawi nongsu tai aduga lensu matang mamang ta ki mayam aduba hojikti khara hantare ado mayam ai fongdoksarake amasung aina fongdoksabagi maru oiba maramdi Christian oireba singna Isu Christagi lambida Isu Christagi nungsibagi maikei da nataduna nungsidabagi maikei fattabana yamna pamba ki maikei da lakpa matamda Isu Christagi wahina adom simbu fattabadagi afaba ohelaknabagi damakta adomda thawai singmana sokpiduna nauna pokhanabagi damakta amasung ishorna phongdokpibagi maramna aina semjabani chilnaw sing kanabusu aina miraijaba kanabusu aina saujaba kanabusu aina nungaijadaba leijade Christian amoina Isu Christ bu thajaba moina ekoi punamak amatani haibagi wakhal se aina egon thamjai amasung chilnaw sing ekoi thajaba oiro thajadaba bu oiro Isu Christ gi mafamdadi ekoi se amakhaktani thajaba singbu ishona konsinbi amasung thajadriba singbu ishona kaubi haibagi Holy Bible gi wahi se ai maru oina mayam da fungdok sanimani ahan bada naga chilnaw sigi video se hana tabiu madugi matung dai Holy Bible dagi shogi wahi ama pathok saraga hairiba chilnaw sigi magi wahi sida ai kitang ai react tawjarake. Praise the Lord. Video se tabiu. Hello. Nan bada video se bu miyeng tabiri ba noi miyam pumna mapu ikok no na khumjai masigi video se aina kaidmak sembo no haiba matamda aina video mayam se yengba matamda yam thengna jai ko handaki war gi matang se yam thengna jai ajugi marak asida akhoi kuki mi singna ko ai kuki je khoi gi Christian masen ne na dum tumina leibi ne du kuki sing an thengna jai ko ai isamak su naga ni kuki sing yam thengna jai khoi naga sing insult to ba naga gi lam leite adu tawe ada tawe ka kuki khoi naga bu insult to ba aina kuki hoi ba ngasi aning bide he kuki ta sing na haiba matamda nang noi ga akhoi naga ga su lan kuina sokna ramabani khoi naga na ta sing na haiba matamda noi se pamdi pamdabani adu ko khoi iswar khangbani na Christian oibani na noi se akhoi amatani hena laimina khibani ko noi ga su akhoi ga 1992 da lan sokna till 1999 fa akhoi se noi ga yana ramdabani ba adu bo noi na changja pham leita bagdagi imphal da changsil ga imphal da sigi kangla da noi na maitai sing da changja pham ni raga minungsi hai khraba akhoi gi ichileno maitai sing na noi damakta changja pham pibi hibne ba adumaina tawraga noi se hingibne Manipur da adu tawbiman du kauganu tawbiman thank you hai da bidan noina irang se thoal le ko amuka masini mayam hairiba video se aina Facebook ta thengnajaraba matungda yengjaraba matungda aina karigumba kharadang mayam da fungdok saningbagi maramna semjabani ahan bada Holy Bible dagi shogi wahi amakak I pathok sarake Matthew chapter 22 verse 35 36 37 38 39 amasung 40 se ai pathok sarake khwaidagi maru oiba yathang haina yawi mayam khwaidagi maru oiba yathang aduga maikhoigi maraktagi wayen khangba amana mahakpu chang jengduna wahang ama hangkhi guru wayen yathangi manungda karamba yathangna khwaidagi chawbage Jishuna maikhoida haikhi nahakna nahaki ishor Jehobabu nathamoi apumba nathawai apumba amasung napukning apumba na nungsigadabani masi ahanba amasung khwaidagi chawba yathangni ani suba adudi asigumbani nahakna nahaki yumlon nababu nasamakumna nungsigadabani wayan yathangda yawriba khudingmak amasung wa takthokpa mi singi wa adu yathang ani asida shuplabani. Amen.
wayen jathang yauriba amasung wa takthokpasingi yathang punamak ado hairiba yathang ani asida suplabani ahanbada nannahakki nathamoy apumba nathawai apumba hakchang apumbana nahakki leijaba pumbana Jehovah bu thak khuram jagadabani Jehovah Ishwar bu aduga ani subadudi yumlon nababu nasamakumna nungsigadabani hairibasini. Praise the Lord. Say Jesus Christana laaba matungda Jesus Christ gi wahini mayam khoi Jesus Christ gi tungin ba haiba taragadi Jesus gi khwaidage chawba wahi se ekhoina inbagi mathau tai tabagi mathau tai. Praise the Lord. Ai khradang phudok sarake mayam hojiki ekhoi gi Naga Echin Enao sina mahakna hai khiba matamda aina yamna penja khiba dudi yamna harauja khiba dudi ekhoi su Ishwar ekhoi Ishwar thajabanina Ishwar thajabanina haibagi yam nungsiba wahai amaka yawki mayam ai phudok sarake. Hairiba Echin Enao sina haibi madudi ekhoi Christian maseni haina ekhoi tuminna leibani lanse ga tawribase ekhoi su khangi adubo ekhoi Christian maseni haiduna tuminna leibani haibadi ekhoina thajariba ekhoina ningjariba Ishwar do amakhatani haina khallaga jiki Naga Echin Enao sina mana phudok pirapase tuminna leibani ekhoi su khangi adubo tuminna leibani hai adu aina point wise isanjabani mayam ani subada Naga singbu insult tawbagi video su hairiba Echin Enao sina ui haina hai Naga singbu insult tawba nekhoi gi lam leite kaina hairaga insult tawbagi video hoi ailasu thengnakhibelei phone calling da phone gi recording da Naga gi lam leite kaina haibagi su video kayam lei hairiba video sing adu kayam uraga su mekhoida su Christian ni haina khallaga mekhoida ngakpiba kokpiba se Ishwar bu yengjaraga lei haina hai mase tajaba matamda yamna ini yamna haraujaba duni Jisu gi mingda laman khumba nate Jisu gi mingda kokpiba se ase Jisu Christ gi apamani mayam aduga aikhoi su Naga ga su ko haidi lan se kuina soknarambani haiduna Echin Enao sina haibi adubu aikhoi di Ishwar khangbani na amatani haina leminabani hai hallelujah asigi wahai se yam penjaba duni mayam haiba kuki singa ekhoi ga yam kuina ekhoi lan soknaramlabani adubu ekhoi di Ishwar khangbani na haise ekhoi di Jisu Christ gi magi nungsiba khangbani na Jisu Christ gi wahai khangbani na Jisu Christ na cross ta pangting khibado miba pomnamakini haibagi mahakna amaga nungsinau khwaidagi chawba yathang yumlon na babu na samakumna nungsiu haibado khangbani na ekhoi amatta oina leminakhibani haibase ina tajaba matamda yamna thagachei hayu Echin Enao sibu magi damakta su Ishwar daina haijari tikta kaidana Ishwarna thambibo isanu haina ai haijage yamna athoiba wahaini hayu wahise aduga 1992 dagi 1999 fawo lan se soknakhi haiduna Echin Enao sina haibi changjafam leitabadagi Imphal da Kangla da changjafam lauraga minungsi hairaba maitei Echin Enao singna changjafam pikhibani haiduna haibi mase aina tajaba su phangkhre mamangda mase achumani haina su khangi khalli aduga karigumba kuki gi Echin Enao sing yawbiba taragadi adom comment tawbiramu hairibase changjafam leitaba amasung Naga ga lan tawnarapagi matungda changjafam leitabagi maramna Imphal da Kangla da changjafam niraga nungsiba hairaba maitei Echin Enao sing haiduna haibibase nungsiba hairaba maitei Echin Enao singna changjafam pikhibani haibase karigumba asigi wahai karigumba asengba oiragadi amse asengmani hainadi aina laujei mase asengba oiragadi adum comment da fongdokpiramu kuki gi Echin Enao sing ichel sing ko asumna karigumba oiba taragadi changjafam leitaba matam waraba matamda maitei singna mateng pangbikhibani ba ko kuki Echin Enao sing adomnadi aina wapau semjaba matamda adomdi sauningamgani adubu saubiganu aina haijaribado atopa dharma gi larik tagi paduna haidokchaba nachade Holy Bible adomna namit khudingi pariba adomna loina duna leiriba Bible do aduga gi aina haijarapani maramdi ai Jisu Christa ai thajei nungsijei maramdi mahakna aibu kanbikhiyaba adom tabada adom lan khanbiganu saubiganu aina haibadi adomna mangnabagi nate adomse hingba fangnabagi damaktani Jisu gi lambi da lakpa matamda mahadi shiraga phumbaga hingatkhibagi maramna adomsu soidana hingani adubu kan aikoina khulai pairaga mi hatpa Christian amo oina adugo lanse lepnabagi koknabagi haibagi wakhal leiraktaba nongmo nongmagi sauba hingalakpa nongmo nongmagi hatorakpa aduga
karamba khamanba mayam ama lakpa taragadi madu ishordagi nataduna shaitan okheba bible na hai shaw adubu pap tagunu hai shaw adubu pap tagunu hai se karigino haibadi asaw ba haibase mi punamakta laieba ai amata polakpadagi gyan tarakpadagi shawrakti haiba mi leite shaw adubu pap tagunu haibadi shaw base asaw base na dum henjan khiba taragadi laman khumningbagi wakhal ai laman khumba taragadi e9 tare aduba taragadi mi hat mi ne hingalakpa taragadi mi hatokpa haibadi ishordagi natabani maram adunani shaw adubu pap tagunu asaw bana ngamhanganu haibani chinawsing asaw bana ngamhanganu saw adubu kokpiu saw adubu ngakpiu saw adubu magi maral kokpiu saw adubu nungsibiu saw adubu hantabiu Yesu Kristo bu yuna aduba taragadi saw ngamandaba taragadi Yesu loi masigi lansida Christian sing taina haijabani maramdi aidi shogi thogol tawje YouTube ta channel ma semjaraga ya topagi maram lai haijade duga atopagi maram da su haibagi ayaba Yesu ni ngonda pide maramdi aidi Yesu Kristo gi machasi Christian sing da urakpa matamda aikogi afabadu uraga aina yam thagachei duga aikogi fattaba urakpa matamda aina yam nuksina fongdokchebani mayam ai kanada saujabagi hak leite aduga aina saubagi itik su leijade karigumba sumna maitai singna changjapam pibo oiba taragadi ngasi lan se tawpam thokpra chinnaw sing amutang khanbiubako koi hatnabagi matamla hujikse aikoina warakpa matamda aikoina leitaba matamda waringi matamda kanagumma mana mateng pangbiki haibado khangba taragadi khantaba taragadi aikoida kokpiba lakani mayam aikoi Jesu Kristo gi thajaba macha amo oina aikoida kokpiba haibase yamna mathou taba natrani mayam aikoina dum maral thiraga dum leibase ishorna pamde ishorgi wahayda yaude ishorgi wahayda kokpiu nangi jaknabana lamagadi pizau pithau lamlan basing nungsina seba to yumlo nababu nasamakumna nungsiu haibani mayam nasamakumna yumlo nababu amagumna nungsiu haibanate yumlo nababu yamna afaba amani hainasu nungsiu haibanate yumlo nababu leijadaba amani hainasu nungsiu haibanate nasamakumna adom nungsibado adomna adomgi khutta yopi ama tingkhang ama thinba matamda adomna haina laubado aduga thindanabagi adomna chapal upaga khongup upaga khongda akoigi tingkhangna amana thindanabagi uppado adugumna adomnasu atopaduga tawbiu hairiba siniko mayam aduba taragadi ngasi adomda maitai singna nungsina akhoi leiri na akhoi gi damakta akhoi lei lao akhoi gi manakta leisi haina leminna ki boba taragadi asigi se ataba mina tabal su adum khallaga yengbiyoba lan songnadana leifam lerektaba matamda lao ichin naw singaina hujiki naga gi ichin naw sina su haibiri se roba maitai gi nungsi hairaba minungsi hairaba maitai ichin naw singna akhoi da changjapam pikibani haibado changjapam pikiba mida takatna ukhalaga hatorakpa ganna ukhalaga aikogi lampiu tongana separate oige haibasidi mayam adum tabada kari khali adum tabada kari faubigeba aina example oina haizeragadi mi khanare haina khalle aise mi khanare khanabagi maramna aise leiba yaduna chelaga kanagumba amada aina changjapam birure aikogi kanagumba amagi yumda hairiba yumdugi midu yamna phaba ngata oirambadagi lao nang akhoi leiro akhoi puna leminasi akhoi chilnang ngtani haina lehelle aduga ibu lehellaga aina kharani leiraga aina nupi thiraga angang poga aina igi separate sigi room se igi pigadabani asigi room se igi ming chalu asigi nat natragadi hatkani haina hairak pataragadi aise kana oina taibang panbigi mina so ifatte hai aduga haini aduga ishona su fatte hai kani myam haibo wahai se ma inungsina thamjage aduga tawbimal kauganu thank you hi dabida naikoina irang se thogale ko amuka haiba tawbimal khangdaba aduga thank you aina haigadabado punna leminagadaba naikogi warakpada su mateng pangadabagi mahuta hangatna irang thogale haiduna nagagi chilnaw sin haibibani myam asigi wapau se tajaba wahai gi tajaba matamda aingonda yam nungsiba ma phawe aduga ina khwaidagi haraujabadi hairiba wahai asida mahakna haibirakpa wahai sida akhoi ishwar khangbanina aikoina nekhoibu kokpibani haibagi wahai se kokpiraga leminakhibani haibu wahai se khwaidagi haina ina heading da ai thamjaningeba nagagi chilnaw sina akhoi ishwar khangbanina akhoi bu kokpiraga nekhoiga leminabani akhoi ngasi phawada lan se akhoi ure kaya ure duba akhoi Christian oibanina haibagi tumina leibaneba Christian masen ni haina tumin leibani hai chilnaw sin
ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏꯁꯤ ꯌꯥꯝ ꯐꯩ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯥꯡꯕ ꯅꯠꯇꯕꯤꯗꯀꯣ ꯁꯥꯎꯕ ꯅꯠꯇꯕꯤꯗ ꯆꯩꯕ ꯅꯠꯇꯕꯤꯗ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯁꯥꯎꯕ ꯆꯩꯕ ꯌꯥꯗꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯀꯣꯛꯅꯔꯁꯤ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩꯗꯣ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯔꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯅ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯏꯔꯥꯡꯁꯦ ꯀꯟꯅ ꯁꯥꯎꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯈꯟꯊꯔꯛꯄ ꯂꯥꯛꯀꯅꯤ ꯄ꯭ꯔꯦꯌꯔ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯆꯤꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯑꯩꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯈꯔ ꯈꯔ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯂꯥꯟ ꯃꯔꯛꯁꯦ ꯂꯥꯟ ꯍꯥꯏꯕꯁꯦ ꯃꯩꯒ ꯆꯥꯡꯗꯝꯅꯩ ꯃꯩ ꯆꯥꯛꯂꯛꯑꯗꯤ ꯏꯁꯤꯡꯅ ꯃꯨꯊꯠꯄꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯗꯤ ꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯏꯪꯉꯤ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯤꯡꯒꯠꯈꯤꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯨ ꯍꯥꯏꯕꯗꯣ ꯂꯥꯖꯔꯁꯇꯣ ꯃꯗꯨ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯂꯥꯟ ꯃꯔꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯂꯥꯟꯁꯦ ꯏꯪꯊꯕ ꯉꯝꯃꯤ ꯃꯨꯊꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯂꯨꯗꯤ ꯍꯥꯏꯗ꯭ꯔꯦ ꯃꯤ ꯍꯥꯠꯄꯗꯣ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯃꯤ ꯍꯥꯠꯄꯗꯣ ꯃꯉꯣꯟꯗ ꯗꯟꯗꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯤꯜ ꯅꯅꯥꯎꯗ ꯂꯥꯟꯅ ꯌꯦꯡꯕꯗꯨ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯕꯅꯤ ꯅꯍꯥꯛꯅ ꯄꯥꯞ ꯇꯧꯏ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯃꯗꯨ ꯀꯛꯊꯠꯂꯒ ꯍꯨꯟꯗꯣꯛꯈꯣ ꯈꯨꯠ ꯑꯅꯤ ꯄꯥꯟꯅ ꯅꯣꯔꯣꯛꯇ ꯆꯪꯒꯗꯕꯕꯨꯗꯤ ꯈꯨꯠ ꯅꯥꯝꯇ ꯄꯥꯟꯅ ꯁꯔꯒꯗ ꯆꯪꯕꯅ ꯍꯦꯟꯅ ꯐꯩ ꯅꯍꯥꯛꯀꯤ ꯅꯃꯤꯠꯅ ꯐꯠꯇꯕ ꯌꯦꯡꯉꯒꯗꯤ ꯅꯃꯤꯠꯇꯨ ꯀꯣꯠꯊꯣꯛꯈꯣ ꯃꯤꯠ ꯎꯅ ꯁꯔꯒꯗ ꯅꯣꯔꯣꯛꯇ ꯆꯪꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯠ ꯇꯥꯡꯅ ꯅꯣꯔꯣꯛꯇ ꯁꯔꯒꯗ ꯆꯪꯕꯅ ꯍꯦꯟꯅ ꯐꯩ ꯃꯔꯝꯗꯤ ꯃꯤꯠꯅ ꯈꯨꯠꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅ ꯈꯣꯡꯅ ꯄꯥꯞ ꯇꯧꯍꯜꯂꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯖꯤꯁꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯅ ꯃꯍꯥꯛꯅ ꯃꯤ ꯐꯨꯅꯈꯤꯕ꯭ꯔꯅꯤ ꯃꯤ ꯍꯥꯠꯈꯤꯕ꯭ꯔꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯥꯎꯈꯤꯕ꯭ꯔꯅꯤ ꯃꯍꯥꯛꯅ ꯃꯥꯗꯤ ꯀꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨꯇꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯁꯥꯊꯤꯅ ꯐꯨꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯆꯥꯁꯤꯡꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯒꯗꯕꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯄꯥꯗꯨꯅ ꯃꯄꯥꯗꯨꯒꯤ ꯃꯆꯥꯗꯨꯅ ꯃꯇꯧ ꯇꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤꯁꯨ ꯏꯄꯥꯅꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯔꯆ ꯑꯃꯒꯤ ꯃꯀꯣꯛꯁꯦ ꯄꯥꯁꯇꯔ ꯅꯠꯇꯦ ꯄꯥꯁꯇꯔꯒꯤꯁꯨ ꯃꯀꯣꯛꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯌꯨꯝ ꯑꯃꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯀꯣꯛꯁꯦ ꯀꯅꯥꯅꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤꯁꯨ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗꯒꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟꯒꯤ ꯃꯔꯝꯅ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟꯒꯤ ꯃꯔꯝꯅ ꯈꯔꯗꯤ ꯂꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯁꯨ ꯈꯨꯔꯨꯝꯖꯩ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯏꯪꯊꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯥꯟꯁ ꯂꯦꯞꯍꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯕꯒꯤ ꯂꯝꯕꯤꯗ ꯑꯃꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯇꯧꯔꯒꯁꯨ ꯋꯥꯔꯛꯄꯤꯕ ꯋꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯏꯪꯊꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯕ ꯃꯤ ꯀꯅꯥꯁꯨ ꯌꯥꯎꯗꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯪꯊꯕꯁꯦ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏ ꯏꯪꯊꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯧꯃꯤꯟꯅꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯍꯧꯃꯤꯟꯅꯁꯤ ꯏꯪꯊꯕ ꯍꯧꯅꯕꯒꯤ ꯑꯍꯥꯟꯕ ꯂꯝꯕꯤꯗꯤ ꯀꯣꯛꯄꯤꯌꯨ ꯐꯥꯔꯁ ꯌꯨ ꯐꯣꯔꯒꯤꯞ ꯁꯝꯋꯥꯟ ꯑꯍꯥꯟꯕꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯣꯛꯄꯤꯌꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯕꯨ ꯀꯣꯛꯄꯤꯌꯨ ꯌꯦꯡꯉꯨ ꯃꯇꯝꯗꯨꯒ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯀꯅꯤ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯣꯔꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ ꯂꯣꯡ ꯂꯤꯐ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯪꯊ ꯆꯤꯛꯊꯅ ꯂꯩꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯁꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯅꯍꯧꯅꯅ ꯄꯨꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨ